Doctor aduna congratulation pabung na yamna kana chenbiduna thamoi sengna ichagi da makhona zabaduda hojikti ichabu kaishu khudum kinai oidre direna doctor hojikse kaishu thoidokpodi leitre ko doctor aduna hoi uncle kaishu pakhani ngai oidre mehak leiraga unaba yarani me mana ibungo doctor hojikse ichagi manakta changba yaradra Doctor, me mada amug yen, ibohol da amug yen, direl da amug yen, aduga hairei. Ima, kaishu pakatpirano, hojikti kaishu tawroi. Ngaihak tang di ma mathazakisano. Ai hidak lang khara ijage. Adu chang naina pijabiyo. Asi hairaga doctor du changkre. Ibohol mai thong du momon mino kitang tawjai. Siamna baba na isor bu chena thongni jakhibadu isor na ubire. Aigi maruk kaishu tawroi ibohal na ibungo ipa yam nungaire siamna baba adudi hojikti aikoi itawgi masasu kaishu tawdre hairabanina som baba sina pharmacy dagi hidak langthak leibada sel kona daduna khudop ama pharmacy gi mida thami hairi adu direna oh tada karamba pharmacy dana nanaw singdok jarage chatminarurasi Ibohal amadi diren chatuna pharmacy gi sel du singdok lure khudop tu su puragle doctor na hairak pagi matung ina siam amadi mema rahul gi manak ta changle diren amadi ibohal sulak na duna macha gi manak ta changle rahul di nungai na tumli siam na baba adudi aikoi tamha gi manak ta amuk salase ibohal na hoi ibungo diren na Mama, nang hek leiramo. Ai tadoi gi manakta amuk ta salukige. Siamna baba yarni baba su loi bihoro. Bai rahul kyan tarak nadi amma khangna nungai roi. Marup tam phadi kya aruba na tabarina kona unar su yani. Direna yahradrane. Ibohal wakhal da khali. Gari gi oira zana mane sakan ningtrisina. Ibohal na hoi bungo leihoro. Kona amuk thingna khisi. Direna tadagi tawingbal nanauna mapoksima gi kauzaroi asumna mapaga siamga lakpaduda tamphana siamna kayoina ngamdriro tampha sum lok arumba hauba chaning thaningba faudabadagi thokibane tampha drip yanba loiramduna high fat mon khara wanghalaga hi ama suplaga leirami gitasu Kuyarom da famduna leirami ibohal na ichadi phanayam kan ure tamphana baba di kai da chatpiroiba moi doctor round lakpada miyam leibiganu haina tatana tan thokpaduda mapanda leirubane ichadi kaishu tawramdre hannaba tawbai harani tamphana siam di kai da chatpiroiba siamna Noi amaduna chap lepi mayamdu magi thokpa leinai siam gi wadu tadaba saduna siamna amuk makha tarai bai rahul na ma thabak athuba magi moi baba na kauri chatta yadri aduna ai khara lakpiu na kauraga chatkrine tamphana aduga chatlagi ga amta hairamdene hidak leiba chatkibadagi adum changlakhidre Ibohal na hoi madi ipada hidak to piramaga adum chatkredana nangi marup asisu thamlamlaga tampha wakhal da khali kaino baba na ipapa khalisibo tanja du da siamna puspa da phone tawsili puspa pakhatna hello siamna bye bahot kano kaisu tawdre tampha di rahul da manduna Tabna momon minok ama tawri Puspana Bhai Rahul so Hoi kaishu khudong thingai leitre haina doctor haire Operation di loi khraba ai tampha gi manakta leiye kaishu tawdre ado nang sel haido kyam piramu haino Siamna ai tampha gi manakta leire haibadu Rahul gi wa hairaktanabagi haikhibani aduga sel tusu mana chamna piradi lau yaraktabasu yai khanna Puspa da namdana phone tawraga moi mamangda hairaknaba haibani Puspa na adudi idam ta hello siamna
Tampha, se. Tampha na. Hello. Puspa na. Hello, khara nungairabra? Nungaire. Aduga phone duna kamai tawriba? Isaga ngamdabaduda. Adum paidabagi mayam ta yauramaroye. Haujikshu puraktiye. Tawni nangdi. Adudi fare, Syamdagi 5,000 laho. Aina pikhibane. Karigi sel no? Nangi asin basinaw haina tawbane. Syam da hello. Syam na. Hello, bye. Puspa na. Hello, bye. 5,000 piramo. Ado, aisi nanga wari khara saninge. Syam na. Adudi baba discharge ihalamu. Chanawa tawrase. Aisu gari do thawam ta haluki. Ibo halna. Hoi hoi ibo. Syam du thokre. Aduga Puspa da. Syam na. Hello, bye. Ay mapan thole. Puspa na. Bye. Bye Rahul di kamay tarage. Bye. Ay chaluki ge. Moi manakta. Aduga hairake. Hoi bye. Adudi thamage bye. Hoi bye. Syam magi marup ki manakta changlai. Rahul na. Bye. Laira. Homo. Syam du nokjay magi marup na farambadu ubada. Syam na. Hoi bye. Laine. Bye. Kamay daw krino bye gisibo. Me mana. Ibungo kay chasige ima kitang semlake. Wa du thadkre. Syam su khangle. Diren changlai. Diren na wa hanglakadra haidana. Syam di pakhale. Hai baga tau baga hanglai. Direna. Ibungo noi na manabidubu kaishu to hodrabra. Syam na. Ahoy baba ngahak leraga chatlani. Aina puthakhiba tare. Direna. Ipa hoidi nongini di sida laikhiba tare. Syam na. Ahoy baba. Mema khara thoklaklaga. Ibungo haujikne nang marupse adugumba amata hangba yadriko. Doktor na masase namit kharani di wathahan biu hairi. Syam na. Hoi ima. Adudi baba ima aishu yongna tawkhrage. Moishu aina thiludoini na. Direna. Hoi hoi yoro yoro. Icha hoi mayam na chenbi dana. Nangi marupse asi yorini. Me mana. Ibungo toina la uko. Syam na. Hoi ima. Rahul ki manakta changsinduna. Bye. Ayamuk chatkrage. Rahul na. Hoi bye. Asumna Syam du thokre aduga Tampha hoi ibohal hoi thinba lai. Syam na gari du thauduna lai. Ibohal na. Ibungo hoi mayam na. Ipa isa kidamak wabi diba mayam se. Ipa hoi na di nongmata karishu tawba ngamde. Syam na. Baba, adum na haibiganu da, nungaite. Gita na. Ibungo na kari lamda kya. Syam na. Itayba, ayu report tagine. Gita na. Oh, khangdre ibungo, ngasigi thawdokse. Itayma di mangga chap manare. Ibohal na. Ibungo di ima baba di suna lairi ko. Syam na. Ahoy baba. Ngayhaki matungda makoy mayum yaure. Thonggal da khamle gari du. Ibohal na. Ibungo yum changu kisi. Chanunga thaklu kisi. Syam na. Baba ngasi di thengle. Kona nongo fazana laglaga chak oina saminarase. Ibohal na. Aduna faradra. Syam na. Ahoy baba. Tampha na. Syam. Adudi ikoy amuk lehorage. Yam nungaijare. Gita na. Ibungo gari ga do ningthi jana thauko. Syam na. Hoi Daima. Tampha nasado fagana mo hanaw ko. Tampha na. Syam na. Nasa mo yogjarage ba? Ibohal na. Hoi hoi. Asum na hapta ama mo hawkre. Tampha di masado khara kankalagle. Rahul su khara hagot kangkhat padi ngamjare. Nongma hospital da pulis khara laktuna Rahul bu thirai. Mayam na taktuna kada changlagle. Pulis na ibungo sira soida. Dire na. Oh, mani ibungo. Pulis aduna. Khoi tamogi chawi pirabra. Dire na.
Mani ibungo. Pulis aduna ibungo nangdi nasadu kashu tawdraba. Rahul na hoi uncle khara nungaire. Ado misak to khangbidribra uncle. Pulis na khangle aikhoi su yam kana thibani. Adubu achumbagi mayokta aranbana kayam kuina lebluni. Haujikti fangle. Rahul yam phingna uncle mahak tu kanano. Pulis na tapthau fingat kano nang nasadu fazina normal tatri. Dhire na ibungo misak tu bukan hano. Tanja duda Thailand Bobo Vicky Siam amadi makhoi mayam sulai. Pulis na moi singchina kana kanano. Me mana ibungo ichagi marup ngaktani. Pulis aduna oho mamanaba mayamdu loina mai mafam chaba yenglaga fami. Pulis aduna tamo wari sibu swaide hekta nungai gadra. Dhire na kaishu kaide ibungo. Pulis na noe chahi ani muki mamangda college da khana chainaba yaukibra. Mayamdu ngaiha khali. Pulis tuna wari makhali rai. Abina bai adeshi Rahul na thaina aikhoi furakiba college da ki tanthola kiba nupa natro. Toni na mane bai Abina manane aikhoi gi punsibu mathong maram khangan kidaba. Aikhoi bu school da ki oja amadi satra mayam mamangda ikayo biduna tanthohan kiba. Ngasidi magi numisure magi mathakda aina laman kumle kukuirone. Ngasidi ma aina kaidugiyo. Toni na bai adu tawno chumda wari sanaraga sengdokse. Abina aina khankradi ngasi fo wo hom kidaba nupane. Mane wo numituda adu thina fukiba. Ngasidi nang khango. Toni na bai tawno se. Pulis aduna wari makha tarai. Asumna Avina Rahul gu thomlambane. Thailand na uncle mau kaida laige. Siam na adugi dama miwu aduk tamthina ma lemda khak tharoi. Pulis aduna ichasa noi adumna fingat paya deko. Moral gi matungi nama ain gi oiba charak pigadabane. Adumna aikhoi amada laman khumnadra leiradi landi karam ka loigane. Fingat paya de tapthau. Dhire na nupa masadu de haujik kaida leiriba ibungo. Pulis aduna tamo ma hauji aikhoi custody de leire. Kharadi magak haigale angang to. Mapa adu special contractor oira male. Aigi angang singna su kharadi fukre. Siam na hoi uncle sak kharadi kakpane. Aikhoi ga nungai na daba thoki badusu yu dabtai ngoraga aikhoi college ki satri da fudoi torambada bhai Rahul da fazana fukhrabani. Adugi malom oiramgani thajai magi to. Pulis na adugi ne. Dhire na mapa adubo kari ming kauge. Pulis na sajau hai tamo. Dhire na special contractor sajau. Pulis aduna adudi nong angang singi samthong na wasinjarak lagi. Aduda samthong na halase. Natradi hayang wai tungda adum nungai na roi. Rahul na abi hai sibu kanano. Thailand na bai na college da fazana sethaki budo khangdraba. Rahul na bai sia mana kana. Mayam du tingak loina yengnai. Siam changsilaktuna bai nang bai Thailand khangdrabo ha. Thailand du mathwai nungaitana bai nang asi haiduna onthokduna laikre. Bobo amuk changsilaktuna bobo na bai thasengna nang ikhoi bu khangdrabo. Rahul na ima Santosh ti laktabra. Mema mamitu mapi taithokladuna mema na ibungo kaino ichagi matau sibo. Dhiren machagi matau duda Dhiren na kaino ibungo nangbu nangi marup singsi amta khangdrabo. Rahul na baba kaino ima su kape baba su amo ai kesu tawdre farasidi. Pulis aduna
ꯇꯥꯃꯣ ꯑꯩ ꯗꯣꯛꯇꯔ ꯑꯃꯨꯛꯇ ꯎꯅꯖꯔꯝꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯪꯁꯤꯜꯂꯤ ꯕꯤꯀꯤꯅ ꯚꯥꯏ ꯀꯩꯅꯣ ꯅꯪꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯊꯥꯏꯂꯦꯟꯅ ꯑꯩꯈꯣꯏꯅ ꯑꯝꯇ ꯈꯪꯗ꯭ꯔꯒ ꯁ꯭ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯤꯁꯤꯅ ꯀꯃꯥꯏꯅ ꯔꯥꯍꯨꯜꯗꯨ ꯃꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯄꯗꯨ ꯍꯩꯅꯔꯝꯗꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯔꯥꯍꯨꯜꯅ ꯏꯃꯥ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦꯕ ꯁ꯭ꯌꯥꯝꯅ ꯚꯥꯏ ꯃꯥꯅ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯔꯛꯄꯗ ꯑꯩꯒ ꯈꯪꯅꯈꯤ ꯑꯗꯨꯗ ꯅꯣꯏꯗꯤ ꯀꯥꯔꯛꯇ꯭ꯔꯤꯗꯅ ꯑꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯊꯥꯏꯂꯦꯟ ꯁꯥꯎꯅ ꯚꯥꯏ ꯑꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯃꯥꯕꯨ ꯍꯤꯡꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯡꯗꯕ ꯇꯥꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯁ꯭ꯌꯥꯝ ꯕꯣꯕꯣ ꯕꯤꯀꯤ ꯃꯈꯣꯏꯅ ꯇꯥꯟꯅꯗꯨꯅ ꯐꯥꯔꯨꯔꯦ ꯊꯥꯏꯂꯦꯟꯅ ꯚꯥꯏ ꯀꯩꯅꯣ ꯚꯥꯏ ꯔꯥꯍꯨꯜꯒꯤ ꯃꯇꯧꯁꯤꯕꯨ ꯅꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯕꯣꯕꯣꯗ ꯀꯣꯜꯂꯒ ꯀꯞꯄꯤ ꯕꯣꯕꯣꯅ ꯚꯥꯏ ꯑꯩꯈꯣꯏꯁꯨ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯣ ꯐꯥꯎꯔꯤꯕꯅꯦ ꯑꯗꯨꯕꯨ ꯐꯤꯡꯒꯠꯈꯤꯔꯣꯏꯁꯦ ꯍꯋꯥꯏ ꯍꯤꯡꯂꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯠꯇ꯭ꯔꯣ ꯁ꯭ꯌꯥꯝꯅ ꯚꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯄꯨꯁꯄꯥꯁꯨ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯄꯨꯁꯄꯥꯒ ꯇꯝꯐꯥꯒ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯁꯦ ꯑꯗꯨ ꯑꯣꯏꯗꯤ ꯁꯣꯏꯗꯅ ꯍꯥꯟꯅꯒꯤ ꯒ꯭ꯌꯥꯟꯗꯣ ꯇꯥꯔꯛꯀꯅꯤ ꯃꯔꯝꯗꯤ ꯚꯥꯏ ꯔꯥꯍꯨꯜꯅ ꯇꯝꯐꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯃꯌꯥꯝꯗꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯦ ꯊꯥꯏꯂꯦꯟꯅ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯃꯥꯕꯨꯗꯤ ꯑꯩꯅ ꯐꯨꯈꯤꯅꯤ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯕꯤꯀꯤꯅ ꯐꯔꯦ ꯚꯥꯏꯁꯥ ꯅꯪꯅ ꯈꯔ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯅꯪꯗꯤ ꯃꯥꯅ ꯈꯪꯂꯤꯕꯅꯤꯅ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯚꯥꯏ ꯅꯪ ꯊꯨꯅ ꯐꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯣꯏꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯅꯈ꯭ꯔꯦ ꯃꯤ ꯑꯃꯅ ꯏꯆꯥꯁꯥ ꯅꯣꯏ ꯅꯪꯒꯤ ꯃꯔꯨꯞꯄꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯏ ꯅꯪꯒꯤ ꯃꯔꯨꯞꯄꯨ ꯋꯥꯔꯧꯒꯅꯨꯀꯣ ꯔꯥꯍꯨꯜꯅ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯄꯪꯀꯞꯇ ꯀꯞꯄꯤꯁꯤꯅ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏꯁꯤꯡꯁꯤꯅ ꯀꯅꯥ ꯀꯅꯥꯅꯣ ꯁꯣꯝꯗꯅ ꯙꯤꯔꯦꯟꯅ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯏꯆꯥꯒꯤ ꯃꯑꯣꯡꯁꯤꯕꯨ ꯀꯩꯅꯣ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯗꯣꯛꯇꯔꯅ ꯇꯥꯃꯣ ꯃꯥꯒꯤꯁꯤ ꯕ꯭ꯔꯦꯟꯗ ꯏ ꯑꯁꯤꯕ ꯈꯤꯇꯪ ꯆꯪꯈꯤꯕꯅ ꯈꯔ ꯂꯨꯅ ꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯕꯅꯦ ꯑꯩꯈꯣꯏꯁꯨ ꯑꯁꯤꯃꯛꯇꯤ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯕꯅꯦ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯔꯤꯉꯩ ꯃꯥꯅ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒ ꯃꯥꯒ ꯌꯥꯝ ꯅꯛꯅꯅ ꯇꯤꯟꯅꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯍꯟꯗꯨꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯌꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯒꯅꯤ ꯇꯥꯃꯣ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯦꯃꯣꯔꯤꯁꯤ ꯍꯥꯟꯅꯒꯨꯝ ꯁꯨꯡꯍꯟ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯂꯣꯝꯗ ꯄꯨꯔꯒꯗꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯒꯤꯁꯤ ꯇꯥꯟꯅꯖꯕꯅꯤꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯍꯣꯏꯅ ꯄꯨꯅꯤꯡꯂꯕꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯒꯤ ꯃꯦꯃꯣꯔꯤꯁꯤ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯥꯛꯅꯕꯒꯤꯗꯃꯛ ꯃꯥꯒ ꯌꯥꯝ ꯅꯛꯅꯕ ꯃꯤ ꯃꯥꯅ ꯍꯔꯥꯎꯅ ꯇꯧꯈꯤꯕ ꯊꯕꯛ ꯀꯣꯏꯕ ꯆꯠꯈꯤꯕ ꯃꯐꯝ ꯀꯌꯥꯗ ꯄꯨꯗꯨꯅ ꯋꯥꯈꯜꯁꯤꯕꯨ ꯏꯪꯅ ꯄꯣꯊꯥꯍꯟꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯖꯔꯕ ꯍꯤꯗꯥꯛꯁꯤꯡꯁꯤ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯙꯤꯔꯦꯟꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯗꯣꯛꯇꯔ ꯑꯗꯨꯅ ꯐꯅꯤ ꯇꯥꯃꯣ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯊꯥꯏꯂꯦꯟ ꯄꯨꯁꯄꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯄꯨꯁꯄꯥꯅ ꯍꯜꯂꯣ ꯊꯥꯏꯂꯦꯟꯅ ꯚꯥꯏ ꯄꯨꯁꯄꯥ ꯚꯥꯏ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯚꯥꯏ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯅꯤꯌꯦ ꯚꯥꯏ ꯔꯥꯍꯨꯜꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯒꯨꯝ ꯇꯧꯔꯤ ꯚꯥꯏ ꯔꯥꯍꯨꯜ ꯀꯩꯗꯧꯔꯒꯦ ꯊꯥꯏꯂꯦꯟ ꯀꯞꯂꯒ ꯚꯥꯏ ꯔꯥꯍꯨꯜꯁꯦ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯚꯥꯏ ꯔꯥꯍꯨꯜꯗꯣ ꯑꯣꯏꯈꯤꯗ꯭ꯔꯦ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯁꯛꯈꯪꯈꯤꯗ꯭ꯔꯦ ꯚꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒ ꯅꯍꯥꯟꯒꯩ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯗ꯭ꯔꯤꯕꯅ ꯀꯩꯒꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯁꯄꯥꯁꯨ ꯀꯞꯂꯛꯏ ꯚꯥꯏ ꯅꯪꯅ ꯑꯗꯨꯗ ꯂꯩꯔꯒ ꯚꯥꯏ ꯔꯥꯍꯨꯜ ꯑꯃꯗꯤ ꯇꯝꯐꯥꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯎꯁꯦ ꯑꯃꯨꯛ ꯍꯥꯏꯔꯨꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯚꯥꯏ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯅꯤꯗꯣ ꯑꯗꯨꯅ ꯈꯪꯍꯜꯂꯔꯣꯏꯁꯦ ꯍꯥꯏꯔꯔꯣꯏꯁꯦ ꯂꯥꯛꯂꯒ ꯈꯪꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯕ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯅꯝꯗꯅ ꯃꯥꯕꯨ ꯀꯧꯕꯤꯔꯒ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯁꯄꯥꯁꯨ ꯀꯞꯄꯤ ꯀꯞꯀꯅꯣ ꯅꯪ ꯂꯥꯛꯂꯒ ꯇꯝꯐꯥ ꯄꯨꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯦ ꯄꯥꯎꯁꯤ ꯏꯇꯥꯗꯤ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯈꯪꯍꯟꯗ꯭ꯔꯦ ꯑꯗꯣ ꯇꯝꯐꯥꯕꯨꯗꯤ ꯐꯥꯎꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯍꯥꯟ ꯆꯠꯂꯨꯔꯦ ꯑꯗꯣ ꯃꯥꯅ ꯔꯥꯍꯨꯜꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯐꯣꯟꯁꯨ ꯑꯣꯐ ꯂꯩ ꯄꯥꯎ ꯐꯥꯎꯅ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯆꯦꯟꯅꯥꯏꯗ ꯃꯆꯦ ꯍꯣꯏꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯈꯤꯕꯅꯦ ꯌꯥꯝ ꯆꯤꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯦ ꯑꯗꯨꯕꯨ ꯇꯝꯐꯥꯗꯅ ꯋꯥꯔꯤꯁꯦ ꯀꯔꯝꯅ ꯍꯧꯗꯣꯛꯂꯨꯅꯦ ꯐꯔꯦ ꯚꯥꯏ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯄꯨꯟꯅ ꯆꯠꯂꯨꯔꯁꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯣꯏ ꯚꯥꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯍꯣꯏ ꯁꯣꯝꯗꯅ ꯇꯝꯐꯥ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯇꯥꯇꯣꯟ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯄꯥꯎ ꯑꯃꯠꯇ ꯄꯤꯕꯤꯔꯛꯇ꯭ꯔꯤꯕ ꯃꯦꯁꯦꯖ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯊꯥꯔꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯅꯪ ꯌꯥꯝ ꯉꯝꯃꯜꯂꯦ ꯑꯩꯉꯣꯟꯗ ꯇꯣꯟ ꯅꯪ ꯋꯥꯔꯧꯔꯕ꯭ꯔꯥ ꯇꯣꯟ ꯑꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ ꯑꯩꯅ ꯅꯨꯃꯤꯠ 8 ꯑꯣꯐ ꯊꯝꯂꯨꯕꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯗꯨꯅ ꯂꯃꯟ ꯈꯨꯝꯂꯤꯕ꯭ꯔꯥ ꯇꯣꯟ ꯑꯩ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯥꯎ ꯐꯥꯎꯈꯤꯗꯕꯅꯦ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯥꯎꯔꯕ꯭ꯔꯣ ꯁꯦ ꯐꯣꯟ ꯇꯧꯔꯛꯑꯣ ꯃꯦꯁꯦꯖ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯐꯣꯟꯗꯨ ꯑꯃꯨꯛ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯣꯐ ꯑꯗꯨꯝ ꯂꯩꯔꯦ ꯇꯝꯐꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯃꯩꯆꯥꯛꯁꯤꯅ ꯉꯥꯎꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯐꯣꯟꯗ ꯌꯥꯎꯕ ꯃꯥꯒꯤ ꯇꯥꯇꯣꯟꯒꯤ ꯐꯣꯇꯣꯁꯤꯡꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯃꯃꯤꯠꯇꯅ ꯃꯄꯤ ꯇꯥꯔꯤ ꯇꯥꯇꯣꯟ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯇꯁꯦꯡꯅ ꯇꯥꯇꯣꯟꯗ ꯂꯥꯟꯖꯔꯦ ꯑꯩꯒꯤ ꯏꯔꯥꯜꯁꯤ ꯉꯥꯛꯄꯤꯔꯣ ꯑꯃꯨꯛꯇꯪꯗꯤ ꯊꯣꯏ ꯀꯧꯕꯤꯔꯛꯑꯣ ꯑꯩ ꯇꯣꯟꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯔꯥꯍꯨꯜꯁꯨ ꯃꯌꯨꯝꯗ ꯄꯨꯊꯈ꯭ꯔꯦ ꯄꯨꯁꯄꯥꯁꯨ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯅꯣꯡꯃ ꯀꯨꯃꯥꯔ ꯁꯥꯟꯇꯤꯕ꯭ꯂꯥ ꯑꯃꯗꯤ ꯄꯨꯁꯄꯥ ꯄꯨꯟꯅ ꯇꯝꯐꯥ ꯍꯣꯏꯗ ꯂꯥꯛꯏ ꯀꯨꯃꯥꯔꯅ ꯏꯆꯥꯊꯣꯏꯕꯤ ꯇꯝꯐꯥꯕꯨ ꯀꯧꯔꯛꯏ ꯇꯝꯐꯥ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯇꯝꯐꯥꯅ ꯕꯕꯥ ꯏꯃꯥ ꯊꯣꯛꯂꯛꯑꯕꯣ ꯀꯨꯃꯥꯔꯅ ꯍꯣꯏ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯏꯆꯥ ꯅꯁꯥ ꯉꯝꯗꯦ ꯇꯥꯕꯗ ꯏꯄꯥ ꯂꯥꯛꯏꯅꯤ ꯁꯥꯟꯇꯤꯕ꯭ꯂꯥꯅ ꯏꯆꯥꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯤ ꯄꯨꯁꯄꯥꯅ ꯕꯕꯥꯗꯤ ꯇꯝꯐꯥꯅ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯦ ꯁꯥꯟꯇꯤꯕ꯭ꯂꯥꯅ ꯁꯦ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯔꯛꯄꯅꯤ ꯍꯣꯔꯂꯤꯛꯁ ꯁꯪꯒꯣꯝ ꯑꯆꯥꯄꯣꯠ ꯁꯤ ꯍꯥꯟꯅ ꯊꯝꯖꯤꯜꯂꯨꯔꯣ ꯇꯝꯐꯥꯅ ꯑꯁ ꯏꯃꯥ ꯌꯥꯝ ꯌꯥꯝꯃꯦ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯃꯥꯔꯅ ꯄꯨꯁꯤꯜꯂꯣ ꯅꯁꯥꯗꯨꯅ ꯍꯟꯕ ꯌꯥꯗꯦꯀꯣ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯀꯟꯈꯠꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯇꯝꯐꯥꯅ ꯍꯣꯏ ꯕꯕꯥ ꯄꯨꯁꯄꯥꯅ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄꯨꯁꯤꯜꯂꯤ ꯇꯝꯐꯥꯁꯨ ꯌꯥꯎꯔꯤ ꯇꯝꯐꯥꯅ ꯕꯕꯥ ꯆꯥ ꯂꯣꯜꯂꯛꯀꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯝꯂꯁꯤꯔꯥ ꯀꯨꯃꯥꯔꯅ ꯍꯣꯏꯅꯦ ꯏꯆꯥꯅ ꯂꯣꯟꯕ ꯑꯍꯥꯎꯕ ꯆꯥꯒꯗꯧ ꯊꯛꯇꯕ ꯀꯨꯏꯔꯦ ꯊꯛꯀꯦ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯁꯄꯥꯗꯨ ꯇꯝꯐꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯇꯝꯐꯥꯅ ꯏꯇꯥ ꯄꯣꯁꯇꯤꯡ ꯄꯤꯔꯕꯣ ꯄꯨꯁꯄꯥꯅ ꯄꯤꯗ꯭ꯔꯤꯌꯦ ꯄꯤꯔꯛꯑꯅꯤꯌꯦ ꯑꯗꯒꯤꯗꯤ ꯃꯦꯗꯥꯝ ꯍꯥꯏꯅ ꯀꯣꯏꯏꯟ ꯏꯟꯅꯔꯅꯤ ꯄꯨꯁꯄꯥꯗꯨ ꯋꯥꯗꯨ ꯍꯧꯗꯣꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯀꯔꯝꯅ ꯍꯧꯗꯣꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯄꯨꯁꯄꯥꯅ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯃꯦꯗꯥꯝ ꯀꯧꯔꯛꯑꯣ ꯇꯝꯐꯥꯅ ꯃꯦꯗꯥꯝ ꯀꯩ ꯂꯩꯔꯦ ꯍꯥꯏꯌꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯅꯣꯏ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯄꯦꯠ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯒꯗꯕꯗ ꯍꯥꯏꯌꯣ ꯇꯝꯐꯥꯗꯨ ꯀꯟꯅ ꯅꯣꯛꯂꯤ ꯄꯨꯁꯄꯥꯁꯨ ꯀꯟꯅ ꯅꯣꯛꯃꯤꯟꯅꯔꯤ ꯅꯣꯛꯄꯗꯨ ꯂꯣꯏꯔꯛꯄꯗ ꯏꯇꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯏ ꯇꯝꯐꯥꯅ ꯏꯁ ꯀꯩꯅꯣ ꯌꯥꯝ ꯀꯣꯏꯅ ꯉꯁꯤꯗꯤ ꯃꯤꯇꯣꯞꯀꯤ ꯇꯥꯏꯞꯇꯒ ꯏꯇꯥ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯑꯁ ꯑꯩ ꯂꯥꯛꯂꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯁꯦ ꯊꯝꯃꯒꯦ ꯕꯕꯥꯗꯤ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯁꯦ ꯍꯥꯏꯔꯛꯑꯣꯕ
ꯏꯇꯥ ꯅꯪ ꯁꯥꯎꯔꯅꯣ ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯒꯦ ꯊꯝꯃꯒꯦꯀꯣ ꯃꯁꯤꯗꯤꯕ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯁꯄꯥꯗꯨ ꯇꯝꯐꯥ ꯍꯣꯏꯗ ꯂꯥꯛꯂꯦ ꯏꯕꯣꯍꯜꯅ ꯏꯆꯥ ꯇꯣꯝꯕꯤ ꯏꯆꯥ ꯂꯥꯛꯏꯗꯅ ꯏꯆꯥꯗꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯄꯤꯔꯕꯣ ꯄꯨꯁꯄꯥꯅ ꯕꯕꯥ ꯄꯤꯗ꯭ꯔꯤꯌꯦ ꯄꯤꯔꯛꯑꯅꯤ ꯏꯇꯥꯗꯤ ꯕꯕꯥ ꯂꯩꯕꯅꯤ ꯃꯔꯨꯞ ꯁꯦꯜ ꯄꯤꯔꯨꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯣꯏꯁꯜꯂꯝꯃꯅꯤ ꯆꯪꯉꯣ ꯇꯝꯐꯥ ꯊꯣꯛꯂꯛꯇꯨꯅ ꯏꯇꯥ ꯂꯥꯛꯑꯣ ꯑꯁꯤꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯝꯇ ꯄꯤꯊꯣꯛꯂꯨꯈꯤꯁꯦ ꯍꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯕ ꯆꯠꯈ꯭ꯔꯦ 이보ꯍꯜ ꯋꯥꯈꯜꯗ ꯈꯜꯍꯧꯏ ꯏꯆꯥ ꯄꯨꯁꯄꯥ ꯂꯥꯛꯂꯤꯉꯩꯁꯤꯗ ꯅꯍꯥꯟꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯝꯍꯜꯂꯁꯤꯔꯥ 이보ꯍꯜ ꯋꯥꯈꯜꯗ ꯐꯠ ꯅꯤꯡꯁꯤꯡꯂꯛꯏ ꯏꯕꯨꯡꯉꯣ ꯁ꯭ꯌꯥꯝꯅ ꯅꯣꯏ ꯑꯃꯗꯨꯅ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤ ꯏꯆꯥ ꯇꯣꯝꯕꯤꯅ ꯏꯆꯥ ꯊꯣꯏꯕꯤꯗ ꯈꯪꯍꯜꯂꯣꯏꯁꯤ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯀꯔꯤ ꯃꯈꯣꯏꯁꯤ ꯃꯅꯨꯡꯗ ꯋꯥ ꯑꯃ ꯂꯩꯕꯖꯥꯠꯂꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯁꯄꯥ ꯑꯃꯗꯤ ꯇꯝꯐꯥ ꯑꯅꯤꯗꯨ ꯍꯜꯂꯛꯂꯦ ꯄꯨꯁꯄꯥꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯦ ꯇꯝꯐꯥꯗꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯄꯨꯁꯄꯥꯅ ꯕꯕꯥ ꯅꯍꯥꯟꯒꯤ ꯋꯥꯔꯤꯗꯣ ꯏꯇꯥꯗ ꯉꯁꯤꯗꯤ ꯇꯝꯂꯒꯦ ꯈꯜꯂꯦ ꯃꯄꯤ ꯏꯔꯥꯆꯦꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯚꯥꯏꯗꯣ ꯍꯥꯟꯅꯒꯤ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯃꯥꯒ ꯅꯛꯅꯕ ꯃꯤ ꯑꯃꯅꯤꯈꯛ ꯅꯤꯡꯁꯤꯡꯕ ꯅꯠꯇꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯗꯤ ꯏꯆꯥ ꯇꯣꯝꯕꯦ ꯃꯥꯒꯤꯗꯨ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯂꯔꯣꯏꯗ꯭ꯔꯥ ꯕꯕꯥ ꯏꯇꯥ ꯇꯥꯈꯤꯅꯤꯌꯦ ꯇꯞꯅ ꯉꯥꯡꯕꯤꯌꯨ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯖꯃꯟ ꯑꯃꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯑꯗꯨꯅ ꯏꯇꯥ ꯇꯝꯐꯥꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅꯔꯦ ꯑꯗꯨꯅ ꯍꯌꯦꯡꯗꯣ ꯃꯣꯏꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ ꯕꯕꯥ ꯍꯣꯏ ꯆꯠꯄꯤꯌꯨ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯅꯨꯃꯤꯠꯇꯣ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ ꯑꯗꯣ ꯃꯥꯕꯨ ꯊꯣꯝꯂꯝꯕ ꯃꯤꯗꯨꯗꯤ ꯈꯪꯂꯕ꯭ꯔꯥ ꯈꯪꯂꯦ ꯕꯕꯥ ꯅꯍꯥꯟꯋꯥꯏ ꯀꯣꯂꯦꯖꯇ ꯒꯨꯟꯗꯥ ꯁꯥꯈꯤꯕ ꯃꯤꯁꯛ ꯚꯥꯏ ꯔꯥꯍꯨꯜꯅ ꯐꯨꯈꯤꯕ ꯃꯤꯅꯦ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥ ꯃꯤꯕꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡ ꯇꯧꯕꯗꯨꯗꯤ ꯃꯥꯁꯨ ꯐꯠꯇꯦꯗꯅ ꯑꯗꯨꯅꯤ ꯕꯕꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯁꯄꯥꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯂꯤ ꯇꯝꯐꯥꯁꯨ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯨꯁꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ